ꯍꯧꯈꯤꯕ ꯇꯥꯡ 15ꯗ ꯀꯥꯡꯄꯣꯛꯄꯤ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯃꯅꯨꯡ ꯆꯟꯕ ꯀꯣꯟꯁꯥꯈꯨꯜꯗ ꯂꯩꯔꯣꯟ ꯋꯥꯏꯐꯩ ꯈꯨꯜ ꯂꯣꯝꯗꯒꯤ ꯅꯣꯡꯃꯩ ꯀꯥꯞꯁꯤꯟꯗꯨꯅ ꯑꯦꯇꯦꯛ ꯆꯠꯊꯔꯛꯄꯗꯒꯤ ꯍꯟꯗꯨꯅ ꯅꯣꯡꯃꯩ ꯀꯥꯞꯅꯕꯒꯤ ꯊꯧꯗꯣꯛꯇ ꯁꯣꯛꯇꯨꯅ ꯔꯤꯖꯅꯦꯜ ꯏꯟꯁꯇꯤꯇ꯭ꯌꯨꯠ ꯑꯣꯐ ꯃꯦꯗꯤꯀꯦꯜ ꯁꯥꯏꯟꯁꯦꯁ ꯔꯤꯝꯁꯇ ꯂꯥꯏꯀꯠꯅꯔꯛꯈꯤꯕ ꯀꯨꯀꯤ ꯑꯍꯨꯝ ꯉꯔꯥꯡ ꯑꯍꯤꯡ ꯔꯤꯝꯁꯇꯒꯤ ꯄꯨꯊꯣꯛꯈ꯭ꯔꯦ꯫ ꯊꯧꯗꯣꯛ ꯊꯣꯛꯐꯝꯗꯒꯤ ꯐꯪꯕ ꯄꯥꯎ ꯑꯃꯒꯤ ꯃꯇꯨꯡ ꯏꯟꯅ ꯍꯧꯈꯤꯕ ꯇꯥꯡ 15ꯗꯒꯤ ꯔꯤꯝꯁꯅ ꯂꯥꯏꯀꯠꯅꯔꯛꯈꯤꯕ ꯁꯤꯡ ꯑꯗꯨꯗꯤ ꯀꯥꯡꯄꯣꯛꯄꯤ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯄꯤ ꯃꯣꯜꯗꯤꯡ ꯚꯤꯂꯦꯖꯇꯒꯤ ꯄꯥꯎꯒꯧꯂꯥꯜ ꯆꯍꯤ 19 ꯁꯦꯅꯥꯄꯇꯤ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯀꯥꯃꯨ ꯇꯪꯅꯣꯝ ꯚꯤꯂꯦꯖꯇꯒꯤ ꯂꯨꯟꯂꯤꯌꯥꯟꯗꯥꯎ ꯋꯥꯏꯐꯩ ꯆꯍꯤ 10 ꯑꯃꯗꯤ ꯀꯥꯡꯄꯣꯛꯄꯤ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯃꯤꯁꯟ ꯚꯦꯡꯗꯒꯤ ꯖꯦꯟꯂꯦꯟꯃꯥꯡ ꯋꯥꯏꯐꯩ ꯆꯍꯤ 19ꯅꯤ꯫ ꯃꯈꯣꯏ ꯂꯩꯂꯣꯟ ꯋꯥꯏꯐꯩꯒꯤ ꯊꯧꯗꯣꯛꯇ ꯑꯁꯣꯛ ꯑꯄꯟ ꯅꯪꯕ ꯑꯣꯏꯔꯕꯁꯨ ꯇꯣꯉꯥꯟꯕ ꯃꯐꯝꯗꯒꯤ ꯑꯣꯏꯔꯝꯕꯇ ꯅꯠꯇꯅ ꯍꯟꯗꯛ ꯅꯨꯃꯤꯠ ꯈꯔꯒꯤ ꯃꯃꯥꯡꯗ ꯅꯥꯒꯥ ꯐꯨꯔꯨꯞꯅ ꯇꯥꯕ ꯈꯨꯟꯁꯤꯡꯗ ꯆꯠꯊꯈꯤꯕ ꯑꯦꯇꯦꯛꯁꯤꯡꯗ ꯆꯦꯟꯅꯕꯁꯤꯡꯅꯤ ꯍꯥꯏꯔꯤ꯫ ꯄꯥꯎ ꯑꯁꯤꯅ ꯃꯈꯥ ꯇꯥꯅ ꯍꯥꯏ ꯀꯨꯀꯤ ꯑꯁꯣꯛꯄ ꯑꯍꯨꯝ ꯑꯁꯤ ꯔꯤꯝꯁꯇ ꯄꯨꯔꯛꯂꯦ ꯇꯥꯕꯗ ꯅꯥꯒꯥ ꯑꯃꯗꯤ ꯃꯩꯇꯩ ꯐꯨꯔꯨꯞꯀꯤ ꯃꯤꯌꯥꯝꯅ ꯌꯥꯅꯤꯡꯗꯕ ꯎꯠꯇꯨꯅ ꯇꯣꯉꯥꯟꯕ ꯏꯍꯧ ꯀꯌꯥ ꯍꯧꯗꯨꯅ ꯂꯥꯛꯈꯤꯕꯅꯤ꯫ ꯂꯣꯏꯅꯅ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯅ ꯃꯤꯌꯥꯝꯒꯤ ꯏꯍꯧ ꯑꯁꯤ ꯂꯥꯛꯁꯤꯟꯅꯕ ꯍꯣꯠꯅꯕꯗ ꯄꯥꯝꯗꯕ ꯊꯧꯗꯣꯛ ꯀꯌꯥꯗꯨ ꯊꯣꯛꯈꯤꯕꯅꯤ꯫ ꯃꯁꯤꯗꯒꯤ ꯍꯣꯁꯄꯤꯇꯥꯜꯒꯤ ꯑꯣꯊꯣꯔꯤꯇꯤ ꯑꯃꯗꯤ ꯂꯩꯉꯥꯛꯀꯤ ꯃꯔꯤ ꯂꯩꯅꯕ ꯑꯣꯐꯤꯁꯤꯌꯦꯜꯁꯤꯡꯒ ꯃꯤꯌꯥꯝꯒ ꯋꯥꯔꯤ ꯁꯥꯅꯔꯕ ꯃꯇꯨꯡ ꯉꯔꯥꯡ ꯑꯍꯤꯡ ꯅꯣꯡꯌꯥꯏ ꯃꯇꯨꯡ ꯃꯤꯅꯤꯠ 15 ꯆꯠꯄ ꯑꯗꯨꯋꯥꯏꯗ CRPF ꯀꯣꯟꯕꯣꯏ ꯑꯃꯅ ꯀꯨꯀꯤ ꯑꯍꯨꯝ ꯑꯗꯨ ꯄꯨꯗꯨꯅ ꯆꯠꯈꯤꯕꯅꯤ꯫ ꯑꯁꯣꯛꯄꯁꯤꯡ ꯑꯗꯨ ꯆꯨꯔꯆꯥꯟꯄꯨꯔꯗ ꯄꯨꯈꯤꯕ ꯑꯣꯏꯒꯅꯤ ꯍꯥꯏꯅ ꯄꯥꯎꯒꯤ ꯂꯤꯈꯨꯟ ꯑꯁꯤꯅ ꯍꯥꯏꯔꯤ꯫